ꯇꯝꯐꯥ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩ ꯃꯌꯥꯝꯗꯨ ꯇꯝꯐꯥꯗ ꯄꯨꯂꯞ ꯌꯦꯡꯉꯤ ꯇꯝꯐꯥ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯤꯅ ꯇꯝꯐꯥꯗ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ 이마나 ꯈꯨꯠꯇꯣ ꯑꯝꯇ ꯄꯤꯔꯛꯑꯣꯌꯦ ꯇꯝꯐꯥ ꯀꯦꯝꯇ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ ꯈꯨꯝꯃꯛꯏ ꯇꯝꯐꯥꯅ ꯍꯥ ꯁꯦ ꯂꯩꯁꯤꯅ ꯑꯩꯉꯣꯟꯗ ꯅꯠꯇꯤꯌꯦ 이마 ꯃꯥꯏꯕꯤꯗꯅꯦ ꯇꯝꯐꯥꯅ 이마 ꯁꯦ ꯃꯥꯏꯕꯤꯗꯨꯅ ꯀꯨꯞꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯁꯦ ꯃꯥꯡꯍꯟꯈꯤꯕꯅ ꯅꯣꯏꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯉꯥꯡ ꯑꯁꯤ ꯑꯐꯕ ꯊꯋꯥꯏ ꯅꯠꯇꯦ ꯐꯠꯇꯕ ꯊꯋꯥꯏꯅꯤ ꯍꯥꯏꯕꯗꯤ ꯃꯤ ꯅꯠꯇꯦ ꯂꯝꯗꯒꯤ ꯆꯪꯉꯛꯈꯤꯕ ꯊꯋꯥꯏꯅꯤ ꯍꯌꯦꯡ ꯊꯋꯥꯏ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯟꯗ ꯈꯣꯡꯗꯥꯔꯛꯄꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯣꯏꯗꯅ ꯃꯨꯠꯀꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤ ꯍꯥꯠꯅꯕꯗ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯃꯥꯡꯍꯟꯕ ꯐꯥꯎ ꯌꯥꯝ ꯂꯨꯅ ꯊꯣꯛꯀꯅꯤ ꯑꯗꯨꯒ ꯇꯥꯏꯕꯪꯁꯤꯗ ꯃꯥꯅ ꯈꯣꯡꯗꯥꯔꯛꯑꯗꯤ ꯑꯗꯨꯅ ꯍꯦꯟꯅ 마부 마이티바 삐네바 미레이로이 마학가 마마가수 하와이 시나키니 헤너리나 이마 람다기 상학과 하이시 마합다와 ngamtre 마이비에두나 타하 키노 와칼라나 칸키노 아이나 하이세 하자나 따오 람다기 상학과 하이바디 노야니나 염다 레이다바 람다 레이링에이다 짱키바니 염다 레람바디 그슈 떠럼다바 수야이 ꯅꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯂꯩꯐꯝꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯣꯏꯅ ꯑꯉꯥꯡ ꯌꯥꯎꯗꯦꯅ ꯀꯃꯥꯏꯅ ꯃꯥꯡꯍꯟꯅꯤ ꯍꯥꯏꯕꯗꯨ ꯈꯟꯒꯅꯨ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗ ꯅꯆꯥꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯧ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯆꯥ ꯐꯪꯒꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯥꯅ ꯈꯣꯡꯗꯥꯔꯛꯄ ꯅꯨꯃꯤꯠꯇꯨꯗ ꯅꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯊꯣꯛꯈꯤꯅꯤ ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯗꯁꯥ ꯄꯥꯡꯗꯕ ꯃꯤꯗꯅ ꯍꯦꯟꯅ ꯊꯣꯛꯀꯅꯤ ꯍꯦꯟꯅꯔꯤꯅ 이마, 아두디 하우징막 독tor ꯆꯠꯅꯕ ꯇꯧꯒꯦ ꯇꯣꯝꯕꯤꯅ 이베마 ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ 이마ꯎ ꯑꯇꯣꯝꯕꯤꯁꯤꯁꯨ ꯃꯁꯥꯁꯨ ꯏꯟꯈꯠ ꯀꯟꯈꯠꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥꯏꯕꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥ ꯉꯥ ꯑꯃ ꯊꯝꯃꯣ ꯑꯗꯨꯒ ꯍꯌꯦꯡ ꯅꯃꯧ ꯅꯨꯄꯤꯅ ꯃꯤꯔꯣꯜꯂꯦ ꯈꯪꯕꯒ ꯃꯥꯕꯨ ꯌꯨꯝꯗꯨꯗꯒꯤ ꯂꯥꯞꯅ ꯇꯥꯟꯊꯣꯛꯈꯣ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯍꯜꯂꯛꯄ ꯌꯥꯗꯦ ꯇꯣꯝꯕꯤꯅ 이베마 이마우 ꯑꯇꯣꯝꯕꯤꯁꯤꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯃꯥꯏꯕꯤꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯂꯩꯁꯤꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯥꯏꯕꯤꯗꯨꯅ ꯀꯗꯥꯏ 이마ꯒꯤ ꯂꯩꯃꯥ ꯅꯈꯨꯠꯇꯨ ꯄꯤꯔꯛꯎ ꯂꯩꯁꯤ ꯂꯩꯃ ꯀꯧꯔꯛꯄꯗꯨꯗ ꯇꯣꯝꯊꯤꯟꯗ ꯌꯦꯡꯈꯠꯂꯛꯏ ꯇꯣꯝꯊꯤꯟꯁꯨ ꯂꯩꯁꯤꯅ ꯌꯦꯡꯉꯛꯏꯗꯨ ꯈꯪꯗꯨꯅ ꯃꯥꯏꯕꯤꯗꯨꯗ ꯍꯥꯏꯔꯛꯏ ꯇꯣꯝꯊꯤꯟꯅ 이마 ꯂꯩꯃ ꯍꯥꯏꯕ ꯅꯠꯇꯦ ꯂꯩꯁꯤ ꯍꯥꯏꯕꯅꯤ ꯃꯥꯏꯕꯤꯗꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯪꯅ ꯈꯪꯄꯣꯟꯇꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯂꯩꯁꯤ ꯃꯣꯃꯣꯟ ꯅꯣꯛꯏ ꯃꯥꯏꯕꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯧꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯏꯪꯅ ꯅꯨꯡꯁꯤ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯉꯤ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯋꯥ ꯌꯥꯝ ꯈꯪꯉꯤ ꯇꯧꯒꯦ ꯈꯟꯈꯤꯕ ꯍꯣꯡꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯥꯏꯄꯣꯛꯅꯤ ꯃꯤꯡꯅ ꯂꯩꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯅꯩ ꯂꯩꯁꯤ ꯂꯩꯈꯣꯟꯕꯤꯅꯤ ꯃꯤꯅ ꯊꯤꯅ ꯉꯥꯡꯉꯁꯨ ꯅꯪꯕꯨ ꯁꯥꯎꯅꯕ ꯁꯤꯜꯂꯁꯨ ꯅꯪꯅ ꯍꯦꯟꯅ ꯇꯞꯊꯩ ꯃꯤꯕꯨ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯤ ꯑꯊꯣꯏ ꯑꯍꯦꯟ ꯂꯩꯇꯦ ꯏꯆꯥꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯃꯧ ꯑꯃꯒꯤ ꯁꯥꯌꯣꯡ ꯁꯗꯥ ꯂꯤꯆꯠ ꯁꯥꯖꯠ ꯀꯩꯝꯇ ꯈꯦꯠꯇꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝ ꯇꯥꯡꯅ ꯐꯪꯕ ꯏꯃꯣꯏꯅꯨ ꯏꯃꯥꯅꯤ ꯑꯗꯨꯅ 이마ꯅ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯤꯡꯂꯦꯟ ꯑꯃ ꯊꯣꯟꯒꯦ ꯌꯨꯝ ꯂꯩꯃꯅꯤ ꯅꯪꯗꯤ ꯃꯤꯡ ꯑꯁꯤꯕꯨ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯒꯅꯨ 이베마 ꯂꯩꯃ ꯍꯥꯏꯅ ꯊꯣꯟꯒꯦꯀꯣ 이마ꯅ ꯂꯩꯁꯤ ꯁꯣꯟꯊꯥꯡꯅꯅ ꯀꯧꯔꯛꯏ ꯂꯩꯁꯤꯅ 이마 ꯃꯥꯏꯕꯤꯗꯨꯅ ꯍꯥꯎꯅꯦ 이ꯆꯥꯒꯤ ꯃꯤꯅꯨꯡꯁꯤꯅ ꯀꯅꯥꯕꯨꯁꯨ ꯂꯥꯞꯊꯣꯛꯍꯟꯕ ꯉꯝꯗꯕ ꯑꯣꯏꯌꯨ ꯑꯩꯅ ꯍꯥꯏꯕꯒꯤ ꯋꯥ ꯉꯥꯡ ꯅꯠꯇꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯑꯃꯨꯛ ꯎꯏꯁꯤꯟꯈꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯏꯕꯤ ꯑꯗꯨꯅ ꯅꯪꯒꯤ ꯄꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯅ ꯁꯥꯈꯤꯅꯤ ꯁꯒꯣꯜꯁꯦ ꯅꯨꯃꯤꯠꯅꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯏꯃꯥꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯥꯏꯗꯅꯤ ꯅꯪꯅ ꯇꯥꯏꯕꯪꯁꯤꯗ ꯈꯣꯡꯗꯥꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯣ
ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕꯅ ꯐꯩ ꯗꯁꯥ ꯄꯥꯡꯗꯦ ꯅꯃꯥ ꯑꯩꯅꯗꯤ ꯑꯉꯝꯕ ꯃꯈꯩ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯐꯖꯕ ꯍꯩ ꯎꯕꯗ ꯆꯥꯅꯤꯡꯗꯕ ꯀꯅꯥ ꯂꯩ ꯂꯩꯁꯤ ꯃꯈꯣꯜꯗꯤ ꯊꯣꯛꯇꯅ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯍꯪꯉꯤ ꯂꯩꯁꯤꯅ ꯏꯃꯥ ꯑꯩꯕꯨ ꯑꯗꯨꯛ ꯐꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄꯤꯔꯒ ꯀꯔꯤꯒꯤ ꯏꯃꯥ ꯃꯁꯛ ꯈꯪꯍꯟꯕꯤꯗ꯭ꯔꯤꯕꯅꯣ ꯑꯩꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤ ꯑꯄꯣꯛꯄ ꯏꯃꯥꯒ ꯀꯥꯏꯅꯍꯟꯕꯤꯔꯤꯕꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯗꯤ ꯏꯃꯥꯗꯣ ꯑꯅꯥꯕ ꯀꯔꯤꯁꯨ ꯂꯩꯈꯤꯗꯦ ꯍꯥꯏ ꯀꯔꯤꯒꯤꯗꯃꯛ ꯑꯩꯕꯨ ꯏꯃꯥ ꯃꯁꯛ ꯈꯪꯍꯟꯕꯤꯗ꯭ꯔꯤꯕꯅꯣ ꯂꯩꯁꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯏ ꯃꯥꯏꯕꯤꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤꯅ ꯂꯩꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤ ꯃꯥꯏꯕꯤꯗꯨꯅ ꯈꯣꯟꯖꯦꯜ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯗꯨ ꯅꯪꯒꯤ ꯑꯄꯣꯛꯄ ꯏꯃꯥꯒ ꯅꯪꯒ ꯃꯇꯤꯛ ꯃꯌꯥꯏ ꯌꯦꯡꯅꯕꯗ ꯅꯃꯥꯗꯣ ꯌꯥꯝꯅ ꯁꯣꯜꯂꯦ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯗ ꯅꯪꯒꯤ ꯅꯃꯥꯒ ꯀꯥꯏꯅꯈꯤꯕꯅꯤ ꯅꯪꯒꯤ ꯃꯥꯡꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯏꯃꯥꯅꯤ ꯂꯩꯁꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯀꯞꯊꯣꯔꯛꯏ ꯇꯣꯝꯕꯤꯅ ꯂꯩꯁꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯃꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯂꯩꯁꯤ ꯎꯕꯗ ꯇꯧꯐꯝ ꯈꯪꯉꯝꯗꯦ ꯇꯣꯝꯊꯤꯟꯗꯤ ꯍꯦꯟꯅ ꯂꯥꯡꯇꯛꯅꯔꯦ ꯃꯁꯥ ꯉꯝꯗꯕꯒ ꯀꯞꯄꯁꯤꯒ ꯃꯁꯥꯗꯨ ꯑꯃꯨꯛ ꯁꯣꯛꯆꯤꯟꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯂꯩꯁꯤ ꯃꯊꯟꯇ ꯃꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯖꯩ ꯇꯣꯝꯊꯤꯟꯅ ꯌꯨꯝ ꯆꯠꯅꯕ ꯇꯧꯔꯁꯦ ꯃꯥꯏꯕꯤꯗꯨꯅ ꯏꯕꯨꯡꯉꯣ ꯃꯥꯕꯨ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨ ꯅꯪꯅ ꯈꯤꯇꯪ ꯃꯤꯔꯥꯏꯕꯤꯕ ꯃꯇꯝꯗꯅꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯁꯨ ꯌꯥꯏ ꯍꯪꯆꯤꯠꯁꯤꯗ ꯂꯥꯛꯑꯣ ꯑꯩ ꯃꯥꯒꯤ ꯀꯩꯀꯩꯅꯣ ꯈꯔ ꯄꯤꯒꯦ ꯑꯗꯨꯒ ꯃꯧ ꯌꯥꯏꯃꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏꯁꯦ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗꯕ ꯐꯥꯎꯔꯤꯗꯣ ꯈꯔꯗꯤ ꯐꯅꯤ ꯆꯠꯅꯕ ꯇꯧꯔꯣ ꯌꯨꯝꯗ ꯐꯖꯅ ꯄꯣꯊꯥꯍꯜꯂꯨꯔꯣ ꯇꯣꯝꯕꯤꯅ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯈ꯭ꯔꯒꯦꯀꯣ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯁꯤ ꯄꯥꯏꯁꯤꯟꯕꯤꯌꯨ ꯃꯥꯏꯕꯤꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯝꯕꯨ ꯌꯥꯝꯃꯜꯂꯦ ꯏꯆꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯁꯤꯒ ꯇꯣꯝꯊꯤꯟꯒꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯛꯑꯦ ꯑꯇꯩꯗꯤ ꯗꯣꯛꯇꯔ ꯆꯠꯅꯈ꯭ꯔꯦ ꯂꯩꯁꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩ ꯇꯣꯝꯊꯤꯟꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯌꯨꯝꯗꯕꯨ ꯌꯧꯔꯗꯤ ꯈꯟꯗꯨꯅ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯔꯛꯄꯅ ꯌꯨꯝ ꯌꯧꯗꯨꯅ ꯒꯦꯠꯇꯨ ꯍꯥꯡꯉꯒ ꯊꯧꯖꯤꯜꯂꯛꯏ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯀꯨꯝꯊꯅꯔꯛꯏ ꯂꯩꯁꯤ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯕꯒ ꯇꯣꯝꯊꯤꯟꯕꯨ ꯈꯪꯀꯧ ꯀꯧꯔꯛꯏ ꯂꯩꯁꯤꯅ ꯇꯥꯃꯣꯆꯥ ꯇꯣꯝꯊꯤꯟ ꯄꯥꯈꯠꯅ ꯌꯦꯡꯊꯣꯔꯛꯄꯅꯤ ꯂꯩꯁꯤ ꯇꯨꯊꯈꯤꯒꯦ ꯇꯧꯏ ꯇꯣꯝꯊꯤꯟ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯁꯤꯕꯨ ꯀꯣꯟꯁꯤꯟꯈꯤ ꯄꯥꯈꯠꯅ ꯍꯪꯉꯤ ꯑꯕꯦ ꯀꯩꯗꯧꯔꯦ ꯍꯥ ꯗꯣꯛꯇꯔ ꯆꯠꯁꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯕꯨ ꯄꯝꯈꯠꯂꯤ ꯂꯩꯁꯤꯅ ꯇꯞꯅ ꯈꯨꯝꯃꯛꯏ ꯀꯣꯛ ꯈꯤꯇꯪ ꯉꯥꯎꯕꯅꯦ ꯌꯥꯅꯤ ꯑꯃꯨꯛ ꯆꯠ ꯂꯩꯔꯗꯤ ꯍꯦꯟꯅ ꯋꯥꯅꯤ ꯑꯩ ꯁꯤꯗ ꯁꯨꯝ ꯄꯣꯊꯥꯒꯦ ꯑꯇꯩꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯣ ꯇꯧꯗꯤꯌꯦ ꯉꯁꯥꯏ ꯀꯞꯄꯒꯤ ꯃꯥꯜꯂꯦꯕ ꯇꯣꯡꯂꯤꯉꯩꯗꯗꯤ ꯀꯩꯝ ꯇꯧꯗꯤꯌꯦ ꯍꯦꯛ ꯀꯨꯝꯊꯕꯒ ꯈꯣꯡ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯕꯒ ꯇꯧꯔꯛꯏꯅꯦ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯑꯣꯏꯅ ꯀꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯕꯨ ꯄꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯑꯩ ꯈꯣꯡꯅ ꯆꯠꯀꯦ ꯃꯤ ꯎꯔꯒ ꯐꯖꯗꯦ ꯇꯥꯅꯤꯡꯗꯦꯀꯣ ꯅꯍꯥꯟꯈꯩꯗꯤ ꯅꯪꯅ ꯉꯝꯕꯅꯦ ꯉꯁꯤꯗꯤ ꯉꯝꯕ ꯌꯥꯔꯣꯏ ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯇꯦ ꯑꯕꯦꯁꯅꯥ ꯂꯩꯁꯤꯗꯤ ꯂꯩꯁꯅꯨ ꯑꯩꯗꯤ ꯉꯁꯤꯒꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯔꯤꯌꯦ ꯑꯩꯗꯤꯕ ꯔꯨꯝ ꯌꯧꯔꯝꯗꯥꯏꯗ ꯑꯕꯦꯁꯅꯥ ꯊꯣꯛꯂꯛꯏ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯑꯕꯦꯁꯅꯥꯅ ꯀꯩꯅꯣ ꯇꯥꯃꯣꯆꯥ ꯇꯧꯔꯤꯗꯨꯅ ꯑꯇꯩꯗꯤ ꯇꯣꯝꯊꯤꯟꯅ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯅꯣ ꯉꯥꯡꯅ ꯃꯀꯣꯛ ꯉꯥꯎꯋꯦꯅ ꯇꯨꯁꯟꯒꯦ ꯇꯧꯕꯗꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔꯛꯏꯅꯦ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃꯗꯤ ꯀꯧꯕ ꯉꯥꯡꯕꯒ ꯇꯥꯄꯣꯟꯇꯦꯅꯦ ꯑꯕꯦꯁꯅꯥꯅ ꯀꯌꯥꯝ ꯀꯟꯅ ꯉꯥꯎꯔꯤꯅꯣ ꯏꯅꯝꯃ ꯃꯤꯠꯀ ꯂꯣꯏ ꯄꯣꯝꯃꯦ ꯂꯩꯁꯤꯅ ꯌꯥꯝ ꯇꯣꯝꯊꯤꯟꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ ꯆꯥꯛ ꯂꯣꯏꯔꯕꯣ ꯂꯣꯏꯔꯗꯤ ꯈꯤꯇ ꯊꯤꯔꯨꯆꯣ ꯍꯤꯗꯥꯛ ꯆꯥꯅꯕ
ꯑꯕꯦꯁꯅꯥꯅ ꯂꯣꯏꯔꯦ ꯊꯤꯔꯛꯑꯒꯦ ꯏꯃꯥ ꯍꯣꯏꯗꯤ ꯇꯣꯝꯊꯤꯟꯅ ꯗꯣꯛꯇꯔꯗ ꯁꯨꯝ ꯀꯣꯊꯂꯩꯔꯅꯨ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯕꯨ ꯐꯃꯨꯡꯗ ꯇꯞꯅ ꯊꯝꯃꯤ ꯑꯕꯦꯁꯅꯥꯗꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯑꯁꯤ ꯍꯪꯕꯕꯨ ꯀꯩꯗꯧꯒꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯑꯕꯦꯁꯅꯥ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯊꯤꯟ ꯐꯝꯊꯔꯛꯇꯨꯅ ꯂꯩꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯂꯩꯁꯤ ꯑꯗꯨ ꯎꯔꯒ ꯇꯣꯝꯊꯤꯟꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛꯇꯨ ꯅꯣꯝꯃꯛꯏ ꯇꯣꯝꯊꯤꯟ ꯅꯣꯛꯊꯣꯔꯛꯇꯨꯅ ꯈꯨꯝꯃꯛꯏ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯖꯥꯠꯅꯤꯀꯣ 이두 ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯐꯪꯉꯦ ꯍꯥꯏꯗꯤ ꯑꯦꯂꯦꯟꯒꯨꯝꯕ ꯑꯃ ꯐꯪꯉꯦꯕ ꯇꯥꯅꯤꯡꯗꯦꯀꯣ ꯂꯥꯏꯕꯛ ꯐꯔꯤꯔ ꯊꯤꯔꯤꯔ ꯀꯩꯅꯣꯝ ꯇꯧꯗꯣꯔꯤ ꯏꯆꯥꯁꯦ ꯃꯁꯛ ꯌꯥꯝ ꯎꯅꯤꯡꯉꯦ ꯑꯩꯗꯤ ꯅꯨꯄꯤ ꯄꯥꯝꯃꯦ ꯍꯌꯦꯡꯋꯥꯏ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯅꯪꯗꯤ ꯑꯩꯗꯤ ꯑꯃ ꯍꯦꯛꯇ ꯌꯥꯏꯌꯦ ꯏꯁꯣꯔꯅ ꯄꯤꯕꯤꯕꯗꯣ ꯃꯤ ꯃꯆꯥꯗꯤ ꯐꯕꯅꯤꯅ ꯃꯤꯡꯒ ꯊꯣꯟꯕꯤꯔꯛꯇꯅ ꯌꯥꯝ ꯊꯥꯒꯠꯂꯩꯀꯣ ꯇꯥꯃꯣꯆꯥ ꯅꯪꯀꯣ ꯑꯩ ꯁꯥꯎꯖꯅꯤꯀꯣ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯇꯥꯃꯣꯆꯥꯒꯤ ꯂꯩꯃ ꯇꯥꯃꯣꯆꯥ ꯅꯪ ꯉꯥꯎꯔꯕ꯭ꯔꯣ ꯉꯥꯎꯔꯦ 이두ꯅ ꯉꯥꯎꯍꯜꯂꯦ ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯍꯜꯂꯦ ꯇꯥꯟꯖꯥꯗꯨꯗ ꯑꯕꯦꯁꯅꯥ ꯂꯥꯛꯏ ꯑꯕꯦꯁꯅꯥꯅ ꯍꯣ ꯉꯥꯎꯒꯦꯁꯨꯅꯦ ꯆꯥꯛꯁꯦ ꯄꯤꯖꯔ ꯉꯥꯎꯍꯧꯔꯣ ꯑꯩꯅꯦ ꯏꯃꯥꯗ ꯀꯣꯜ ꯑꯝꯇ ꯇꯧꯔꯨꯒꯦ ꯇꯣꯝꯊꯤꯟꯅ ꯅꯪꯅ ꯀꯩ ꯈꯪꯗꯅ ꯀꯞꯅꯤꯡꯕ꯭ꯔꯣ ꯍꯥ ꯅꯣꯏ ꯏꯅꯝꯃꯁꯦ ꯏꯃꯥ ꯃꯥꯏꯕꯤꯅ ꯂꯩꯃ ꯍꯥꯏꯅ ꯊꯣꯟꯕꯤꯔꯛꯑꯕꯅꯦ ꯑꯕꯦꯁꯅꯥꯅ ꯑꯁꯦꯡꯕꯩꯔꯣ ꯇꯥꯃꯣꯆꯥ ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯍꯥꯏ ꯋꯥꯅꯦ ꯅꯪꯕꯣ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯤꯟꯈꯤꯗ꯭ꯔꯣ ꯏꯃꯥ ꯍꯣꯏ ꯂꯥꯛꯑ ꯍꯪꯉꯣ ꯊꯥꯖꯗ꯭ꯔꯒ ꯂꯩꯁꯤꯅ ꯉꯥꯎꯔꯕꯅꯦ ꯕꯣꯔꯥ ꯄꯥꯏꯗꯧ ꯀꯨꯏꯗ꯭ꯔꯕꯅꯦ ꯇꯣꯝꯊꯤꯟꯅ ꯂꯩꯃ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯃꯥꯟꯈꯤꯅꯤꯀꯣ ꯑꯉꯥꯡꯁꯤꯅ ꯂꯩꯁꯤꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯖꯤꯜꯂꯦꯗꯨ ꯇꯧꯔꯦꯕ ꯑꯕꯦꯁꯅꯥꯅ ꯑꯩꯗ ꯊꯣꯛꯆꯍꯧꯔꯒꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯆꯣꯞꯄ ꯅꯪꯗꯧꯔꯤ ꯂꯩꯁꯤ ꯇꯣꯝꯊꯤꯟꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯑꯕꯦꯁꯅꯥ ꯊꯣꯛꯈꯤꯔꯝꯃꯤ ꯇꯣꯝꯊꯤꯟꯅ ꯂꯩꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯥꯡꯗ ꯃꯥꯁꯨ ꯏꯀꯥꯏꯔꯤꯕꯅꯤ ꯂꯩꯁꯤ ꯉꯁꯥꯏ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯕꯒꯤ ꯇꯣꯝꯊꯤꯟꯅ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯅꯤ ꯂꯩꯁꯤꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯅꯥꯏ ꯆꯥꯛ ꯏꯟꯖꯔꯛꯀꯦ ꯍꯥꯏꯕꯕꯨ ꯑꯣꯛꯑꯦꯅ ꯑꯃꯨꯛ ꯀꯞꯄꯛꯇꯣꯏꯖꯥꯠꯂꯣ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯁꯤ ꯁꯥꯎꯔꯝꯕꯗꯒꯤ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯇꯣꯝꯊꯤꯟꯁꯨ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯇꯨꯡꯗꯒꯤ ꯂꯩꯁꯤꯅ ꯑꯗꯨꯝꯅ ꯅꯣꯔꯛꯄ ꯎꯕꯗ ꯃꯥꯁꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯦꯡꯖꯩ ꯂꯩꯁꯤ ꯅꯣꯛꯏꯕꯗꯨ ꯐꯥꯊꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣꯆꯥ ꯅꯪ ꯁꯤꯗꯤꯕ ꯅꯍꯥꯟ ꯀꯞꯄꯤꯗꯣ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤꯅꯦ ꯇꯥꯃꯣꯆꯥ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯩꯅ ꯍꯥꯏꯖꯤꯟꯕꯅꯦ ꯌꯥꯔꯦ ꯈꯪꯖꯔꯦ ꯏꯀꯥꯏꯗꯅ ꯍꯥꯏꯖꯤꯜꯂꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯣ ꯆꯥꯛꯁꯤ ꯏꯪꯉꯅꯤ ꯆꯥꯊꯣꯛꯅꯕ ꯇꯧꯁꯦ ꯑꯩ ꯑꯗꯨꯝ ꯆꯥꯖꯒꯦꯕ ꯇꯥꯃꯣꯆꯥꯅ ꯏꯟꯕꯗꯣ ꯑꯩ ꯆꯥꯐꯝ ꯈꯪꯗꯦꯕ ꯍꯣꯏ ꯍꯣꯏ ꯆꯥꯊꯣꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯒꯦꯀꯣ ꯇꯥꯃꯣꯆꯥꯁꯨ ꯆꯥꯔꯁꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯍꯥꯏꯌꯦ ꯅꯠꯇꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯐꯠꯇꯦꯕ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯒꯦ ꯏꯊꯟꯗ ꯆꯥꯕꯗꯣ ꯇꯟꯗꯧꯕꯅꯦꯕ ꯅꯪ ꯆꯥꯊꯣꯛꯑꯁꯦ ꯂꯣꯏꯔꯒꯅꯦ ꯒꯨꯂꯤ ꯆꯥꯔꯒ ꯉꯥꯛ ꯄꯣꯊꯥꯅꯕ ꯇꯧꯁꯦ ꯅꯁꯥꯗꯣ ꯋꯥꯅꯁꯨ ꯎꯔꯦ ꯍꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯗꯨꯅ ꯂꯩꯁꯤ ꯇꯨꯝꯍꯜꯂꯦ ꯇꯣꯝꯊꯤꯟꯁꯨ ꯉꯁꯥꯏꯈꯩ ꯀꯩꯝꯇ ꯈꯟꯗꯕ ꯁꯥꯕꯒꯤ ꯋꯥꯅꯤ ꯂꯩꯁꯤ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯁꯤꯗꯗꯤ ꯀꯗꯣꯝꯗꯒꯤ ꯈꯜꯂꯛꯏꯕ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯄꯪꯈꯜꯗ ꯈꯟꯗꯨꯅ ꯂꯩ ꯂꯩꯁꯤꯒꯤ ꯂꯥꯏꯕꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯃꯆꯤꯟꯗꯁꯨ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤ ꯇꯥꯃꯣꯆꯥꯒꯤ ꯅꯨꯡꯁꯤꯕꯤ ꯑꯕꯦ ꯅꯪ ꯈꯛꯇꯅꯦ ꯇꯥꯃꯣꯆꯥꯅ ꯇꯥꯏꯕꯪꯁꯤꯗ ꯈꯣꯡꯗꯥꯔꯛꯄ ꯅꯨꯃꯤꯠꯇꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯈꯤꯕꯁꯦ ꯅꯪꯅꯦ ꯀꯅꯥꯅꯁꯨ ꯃꯨꯟꯕ ꯌꯥꯔꯣꯏ ꯅꯪꯗꯤ ꯑꯩꯒꯤꯅꯦ ꯑꯩꯗꯒꯤꯅꯦ ꯇꯥꯃꯣꯆꯥꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯂꯥꯞꯊꯣꯛꯑꯣꯏ ꯋꯥꯁꯨ ꯋꯥꯍꯜꯂꯣꯏ ꯑꯩꯒꯤꯗꯤ ꯅꯪꯇꯅ ꯂꯣꯏꯔꯦ ꯏꯃꯨꯡꯁꯤꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕꯤꯔꯤꯕ ꯅꯪꯕꯨ ꯀꯩꯗꯧꯕꯒꯤ ꯃꯤꯔꯥꯏꯗꯣꯏꯅꯣ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩ
Ngaihak leiraga gari thausilakpagi makhol tabadagi mapanda thoglai. Dinesh na yengthorakpada Abesna mapanda famduna leirami. Tombi na Abesna da hangi. Tombi na Abhem kaidori haibano. Tomthin ubada Dinesh na pakhatna hangai. Abesna na khumai. Aidi khanghaude aina mathakdagi kumakpada inamado lekthare haibra tusale haibra kaino adudagi tamozana pamaga pusilakpani. Tomthin mapanda thorakpadu ubada Dinesh na wa hangai. Dinesh na Abhem kaidori haibano na. Tomthin na ngasai gari dagi kumtharakpada lekthage tawri. Makok ngawena hojikpudi khara fagre. Hidak pijaduna tumthakibada ngairi. Dinesh sor sangna hondoi aduga hairei. Fare fare. Aidi pakhat mandana imaga laavane. Natai madi lehauro haiduna thanamai. Tomthin na Saka thongnaba tawrase laame. Dinesh na hojik fok chadribro aikhoidi hotel da chare. Tomthin na o iduna mathanda chawa tale nungaite charase haibada chadagai ngairaga noina chathoga lakpa puksel do yam phai. Aishu horendagi Abhem chabada yawrani ai roomda. Dinesh na ikai khangda mapal thorakano. Abesna na Nasaideni mana tari karanse ai changba tandana ne swaida dum lejarabani. Tomthin Dinesh na haibadu khumdana Abesna na hairidu oina khumai. Tomthin na angang nang kai khange namai kai thoni ngasi nungsa na sabane ngasai am kapkhiba wakhal do khara nungai na bada hagi juwai tawriba natradi ne suaga dum leidawriba. Abesna na adu boina khangbagi type da. Tomthin na o khangdadine tumi layu haiba chak thiru chalo ai lamabane. Abesna na hoi. Tomthin na kamai ta hore inghan bidura mo ma leiramdradi sumai tawjaramoi ko. Dinesh Tomthin da yengai. Tombi na chaithalai. Tombi na hai kai wangang no mina taraga kai khandawri. Dinesh na angang sina hena wakhal takhre tawrise karino nangna khalisina. Tomthin na atai khangde abe mangba yar aina ngami khai ningani lachagani aigi abembu soidanaba senaba aigi ithawni ai matam khara thabak chathiroige khale. Dinesh na ima maibina hairakpada nang kaugana kaudri makaidi leishi karana sunangi khutagi munba ngamoi chak thiba loiramani chathoro. Tomthin sanariba waridu phagi tathori. Tomthin na tamo chak lairi ne ngai khone aikoi Abhem se elen oirazalo aidi oiramdong manjilego magi mongse. Dinesh na yam khangdai nang hangoi adro. Tomthin na ihe saubu saubra kaino aikoi di harawi itu thagalakpagi nupi afaba fangba kaise noidi fangdrabanina chakchawo. Si hairamaga imungda thuna chankhi. Dinesh khangi thawai nungai tabana chak chaba yararoi khanbagi phagi tawrambani haiba. Chakhumdani Tomthin na bang chakpiro chathoge aduga kai tawba yabado yengage. Abesna na hoi tamocha amado tumhobudo hawai khraga yengusu chalo. Tamocha nang yam baktre ko inambase angang machadongna sum khalaibra khangde. Aina hardi sachalo warem tawlerno jengjai bam do kaidi. Hari soidre kharle raga fanesha tawba. Kodi ba hujikida asi haiduna Tomthin haugalai. Abesna na hagi tawbane yengune ikai khangdaba. Asi hairaga Abesna hauthagai chenki. Laisigi room yoromdaida chelidu leptuna tapna lai. Tungda mi ama inarakpa manduna leptuna yengthorai. Adubu kanasu leiramde. Amuk khong thangba haubaga tungdagi Abesnagi machin mensinki. Abesna pakhatna yengthorai. Atai kanasu oiramdre
ꯄꯨꯅꯟꯗ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯅꯟꯗꯅ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯇꯨꯅ ꯇꯞꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ ꯑꯕꯦꯁꯅꯥꯅ "ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯥ? ꯇꯥꯃꯣꯆꯥꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯑꯃꯨꯛ..." ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯄꯨꯅꯟꯗꯅ ꯁꯠꯊꯠꯂꯛꯏ꯫ "ꯀꯩꯁꯨ ꯇꯧꯔꯣꯏ, ꯂꯥꯛꯑꯣ." ꯑꯅꯤꯗꯨ ꯔꯨꯝ ꯇꯝꯅ ꯆꯪꯉꯛꯏ꯫ ꯄꯨꯅꯟꯗꯅ ꯍꯥꯏꯕꯗꯨ ꯇꯧꯕ ꯂꯣꯏꯗꯨꯅ ꯊꯣꯔꯛꯄꯗ ꯂꯥꯞꯅ ꯇꯣꯝꯊꯤꯜ ꯂꯥꯛꯄꯗꯨ ꯎꯕꯗꯒꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯂꯣꯠꯂꯤ꯫